Ahanbada maroiba pausing pizere, Bisnupur amasung Churachandpur district ki tainaba phogak chaw ikhai mamang lekaida kuki militant singa Manipur police ki kangboga akanba mongda khutthok nakre asi ana ki pawgi fangtri. Manipur da ing tapa puraknaba Bisnupur district ta furup kayana saruk yaduna santi ki rally chatkre. Khoisau naraba miyamna kongbada leiba MP RK Ranjan gi yumda akaya toy thoknaba honaramle. Amadi Imphal West amasung East ngasi numit yung pung 12 foba curfew komthokre, Bisnupur district kina ayuk pung 13 foba komthokre. Mayam bukurum jare ELITETV pau mideng tabiri basing bo sana Hemam na taram nok jare miyam da mapung oiba I pau pizet dingai mangoy na COVID-19 ga mari leina lengak na piri ba SOP singak na chatpi na bakangan jare miyam na matampum bada mark sopi ba khutsa seng na hamtok piba amade mi amaga gi marakta fit taruk lap na leibina bakangan jare Masidas na tana COVID-19 ge vaccine seng matam chana kapthok piduna laichadasi bolan theng na bada adom su thodang lobio haina ELITETV ki maikei dige miyam da pil tawjare hojek mapung oiba pau miyam da sandok na pizere Bisnupur district amasung Churachandpur district ki manung tainaba khul oina leidiba phogakchau ikhai mamang lekaida ngarang kuki militant ni chingnaba singa Manipur police commando ani ki marakta akanba khutthok nakre haire thazaba yaba paw amagi matung ina ngarang numidang pung 13 rom taba matamdage nongalamdai pung 5 fawba atat akham leitana nongmai kapna ki haire Mafam adudagi fangba pawda khutlai paiba kuki militant singaduna mafam aduda leidiba mi leinadraba yumsing amuk hanna mai thanaba kumtharakpadagi ngakthoknaba honabada nakal animakta nongmai kapna ki haire chapchaba misi mina yaukibra haibaki pawdi fangdre manak nakpada leiba ambulance kaya mafam aduda thomjin ki haire Ngasi Bisnupur da miyam gi achoba rally ama chatkre hojik thokliba ira ngasi loisinduna hanagum santi oina lehenaba praja singna Manipur gi paramilitary force lakthoku suda leidiba kuki militant sing withdraw tawdaba yaroi aikoi santi pami haiba kholau kya sulauki ngasi ayuk angan badagi haunaruba naidana Bisnupur area da khondariba maitai kabui amadi muslim sing yauna Bisnupur gi forest gate gi rally ama chatnanaba sem sarakpada Bisnupur police na thingnaba honake Paramilitary force sing yauna thinglakpa da santi pamba ima ibel singna namkhairaga Bisnupur gi government girls high school mapa fawba rally chatpaga loinena go back Indian army ekhoi santi pami Manipur gi apunba gi saktam kaiba yaroi haibana chingba kholau kaya lauke Bisnupur gi thanil khulda khundariba kabui ningol angal golmaina fongdorakpada Irang toba pamde ekhoi santi oina lehenbiu thokliba irang asi luchingpurel singi ahoba chawna mamitai hana santi leina chingtam leiminaramba adugumna ngasi su hingminaba pami Manipur gi miyamna sarkar da thazaba thamli miyamna thazaba thamli basi manghandana praja gi ihul khangna thabak tawbiu suda leiriba kuki militant sing hanagi mafamda hanjin hanko athuba matamda solution puraktrabadi Manipur da leiriba miyam gi akanba ihau lakpa yai haina su fongdokhi da leiriba militant singse mafam da hanjin hanbiro number 1 aduga NRC asit samna hanbiro maramdi kuki na su pamgani NRC satpa adagi na maitai na su pami naga na su pami karigino haibada akoi gi national register citizen tawbasida kanana apan bipi dawrige ngasi phawda si sanna hanbidre si kaigino athu bada sanna hanbire hairaga akoi gi tarang na mito miyan cha sing yaw de bida yamni ingtha tap thaba Kundo laibak to hanbiro haibasisu akoina MP da adagina sarkar pairiba chief minister da sarkar pairiba councils of minister da MLA sing da akoina praja amo oina appeal tawjaningi
Amaromda apunba nupilo Bisnupur ki President L Pramona Fongdokhibada aikoi santi puraknaba rally asi chatpani sarkarna tumina leiriba si maram chade relief camp ta leiriba sing mahausagu magi leifamda hanjinnaba sindrabade Manipur da civil war ama thoknaba parton tawre haina logani State Force na state asida masagi mathau chap chana tawnabagi hak pibiyo Central Force ti miyamna thazaba thamdre haina su Pramona makhata na Fongdokhi Miam na ikoi bunung ay tabadagi nga si thoklay basi makoy na ikoi maitay mayam sigda jimi tamit tawla kanla nga si tawri basi niya duna ikoi athoba matamda sarkar paibiri basi na aya athoba matamda lairiba lilip kanda lairiba lilip ke mapam kuni makta lairiba kuni makche tangtu laitana shanti oina bai namakta senbi yo athoba matamda adu natragadi ikoi nupi mayam gi ihok dana makhi civil war ama tholakani haibachidi khanbi yo chief minister na amadi Indian gi prime minister na khanbi gadabani aduna khoi gi ngasi akoi chathariba khongjang ache asidagi hen phawda khoi jangjalakani aduna praja singna ngasi nungai tribache thamoida aikoi gi Koi Bela military force na Makoi singna changchalaga makoi lakpa matam da khoi yam nungai jai makoi laga khoi awaba puna makog ni haidana khoi na khallakanda ngasi di moi changa la je chungnem nem daba asiba ana bagi pauk da taba kamna bai kabo chunglep de tise kari marang gino masi kari marang gino akoi praja singi thamoi kari pen gane na khalli bano akoi isa mak iram damje da thok traga ju lamdam madu da thoiba mayam jina chelaga lilu kem lai bache akoi thamoi da chai kari namakta no inga sibau yang san bidit bate anuna pela military force sambaya roi state force to bigada mani taun gada mani akoi inga sibau thingani adu asidage hen khongjang kaya so sangchal Imphal East amasung West ki oina hojik oiriba phibam asida pamdaba thodok thoklakpa yai haibadagi Imphal district ani asigi district magistrate singna order thoktuna matam kaktaba curfew thamlubadagi tapna mahausagi punsida hanjilakpadagi district ani asida numit yungba pung 12 foba curfew komthokre adom oinamak Bisnupur district ki oinadi ayuk pung 12 fobadang komthokhe curfew komthoklingai manungda kaithel amadi dukan sing thong hangnakhe Miyam nasu curfew komthoklingai manungda chana thaknaba amadi atei nongmada changdraba yadraba potlam kaya leinakhi Oinam Kendra da hangliba relief camp singda Oinam Kendra gi MLA Ainalini na koina chatuna yeksenkre Oinam Government Higher Secondary School amadi Laimaram Government High School da hangliba relief camp sing yengsen khongcheda duga mari leinana MLA Nalini na fongdorakpada lainga ki policy amagi matung ina lanje laktuna Oinam Kendra da hangliba relief camp ta leiriba mioi sing Laimaram da leiriba girls hostel asida leinaba yengsen ba haure amadi thokliba irang ase loisenaba paliba laingak asida kayarak haijaba leikre miyam gi awabasi loisindrabadi praja miyam ga loinena khongjang changsin ba hauragani haiki Government sida haiba yaba haiba tare thengnariba relief camp sing sida thengnariba aduna ta hujiki irang sida thengnariba sisi mayam sigi maramda tawbiba yaba tawhaningba mayam ama haijai government na su akoi haibadu tabira kanda yarima kai honabini honari haibagi thajabasi thambirai sigumba thajabase asi thambirai adubu akoina thajabasi thami harakanda su akoi thajabasi pihanba pirakba se oidragadi akoi su ai isamaksu praja ama oina sangsin jariba sangsin biriba leibiriba mayam punamaksi tanaraga mayam gi matung induna mayam gi mang thaduna punamakal loinana state sigida makta kari toba yagadage haibado adum khanajagani nenajagani adugi state se sabchana leijai Waroi Chingdagi Laimaram da hangliba relief camp ta leiriba thasana na fongdorakhibada Waroi Chingda leiriba army ase yamna fai adum oinamak Waroi Ching amadi masigi maningda khundariba kuki khulgi marakta state force ki lengdaba station amadi thamaningi haiki Hairiba kuki ga waroi jinga khoi lona raga lairiba border asida hojik sarkar gi maikaidagi army thambiri basi mafam kuding magdadi army gi adu tawi ada tawi habse khoi khabar dagi paw dagi tajai adubu akhoi gi mafam sida lairi basidi aduke matik akhoi praja miyam da mateng pangbi habadi moi gi pramal ai phajana dum pijage ngarang mateda lema maningi tingai khunauda yumai chalakpa matamda moi siwo masama gari thaujan biraga khoi gi lili kem sida laaga moin haibirami noi chathorakanu
ꯅꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏꯔꯒꯁꯨ ꯃꯐꯝꯁꯤꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯃꯊꯛꯇ ꯆꯠꯀꯗꯣꯔꯦ ꯅꯣꯏ ꯆꯠꯊꯣꯛꯄꯤꯔꯛꯀꯅꯨ ꯍꯥꯏꯕ ꯃꯣꯏꯅ ꯏꯟꯐꯣꯔꯝ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏꯅ ꯆꯠꯂꯨꯔꯒ ꯃꯐꯝꯗꯨꯗ ꯌꯨꯝ ꯃꯩ ꯆꯥꯛꯑꯝꯕ ꯊꯥꯔꯝꯕ ꯄꯨꯝꯅꯃꯛꯇꯨ ꯃꯣꯏꯅ ꯐꯣꯇꯣ ꯄꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯒ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯅꯤ ꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏ ꯇꯥꯛꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯖꯩ ꯐꯖꯔꯒꯁꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯄꯣꯁ ꯂꯩꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯥꯔꯃꯤꯅꯦꯟꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯥꯝ ꯋꯥꯔꯣꯏꯖꯤꯡꯒ ꯀꯨꯀꯤꯒ ꯂꯣꯟꯅꯕ ꯀꯥꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ IRBꯅꯤ ꯈꯪꯗꯦ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏꯖꯤꯡ ꯇꯨꯔꯤꯖꯝ ꯑꯣꯏꯔꯤꯕ ꯋꯥꯔꯣꯏ ꯅꯤꯡꯊꯧꯒꯤ ꯃꯊꯛꯀꯤ ꯆꯤꯡꯗꯨ ꯃꯆꯥꯁꯤꯗ ꯑꯩꯈꯣꯏ ꯄꯥꯔꯃꯤꯅꯦꯟ ꯄꯣꯁ ꯑꯃ ꯑꯩꯈꯣꯏ ꯊꯝꯕ ꯄꯥꯝꯖꯩ Churachandpur District ki Lamdan da Ladiba Manipur Mountaineering Institute asida kuki sing na laktuna akai atoi thokhan kiba asigi dai tapum namak Manipur lengak na pugadabani haina phongdukhrei Wafam asing asi Manipur Mountaineering and Trekking Association ge Yaifa Sanglen da pangthokiba paugi mifam mamada MMTA gi senior member Ngangbam Pobitrona phongdokibani Mahakna makha taraduna Tenzing Norge na laktuna English amga chamapan marifuda Bishnupur District ki manung chana leiba Lamdan da Sangaramba MMI complex se kuki miyoi singna lodge guest house na chingba maina tharamba amade akoibage fajaba kaya tourist singna yengnaba saba view tower ki makhongda bom na thugairamba se condemn tawe Ladiba Institute asi maitei khaktagi oina leiba natte Indian Mountaineering Foundation ge makhada North East ki apunbagi oina sakhibani Masida Kanglup ki irang gi mingda thugaiba se yaningde Mafam asidagi national amadi international climbers kaya puthoktuna Manipur bu malemda saktak liba adugumba institute amani Masida sunatana Manipur gi naha kaya bu adventure ki lamda training piduna khunai asebo chawkhatna ba honariba mafam amani loinena Mount Everest matol yongna ka kiba myoi kaya ma su puthokiba laikhre haiki matung de ngarang ki lakpire thungbire moi thadalame koina punna salaga yengminare Ecolos tarator ki manungda ani khaktani chaktaba atai loinamuk chae guest house ki sorok portion duma loina thugaire chae lemhori ba hujiki leri ba posi samada 90 almost 90 di loin chae have damage loin tokro aduga view tower gi makhong si taragani thoi da mapanam di bom phum dole loina thugaire phalanga koi loin thugaire hogaire mamalong thumba corner gi makhong du manung du bom yauri marang du masigi bom ji nakan de lepo hogaire chena koi kano da khanabani 32 batalangi sio tongran jitka hojiki akoina laksari ba wafum si tongan ba adventure ge sports star jing ojana panbir ba ansujam sapa dagi manipur da leiba koi gi everester sing mayam jina condemn tawgira ko ngai taba thamoi gi kolong mayam je ustar masigu maji tobimam thoktabni yamna sathiba tamthiba kanglumni moije tasengna manipur macha di wa na ti india macha oromoi indian oromoi mkhoje sigi wafam je koina haibasi home minister da laingakta mangi dagi hairaga lakpaji hoji faud action lokhatpi da je ngai te yaragadi masi government na amdi mari lena ba ministry gi bo ere state gi bo ere mayam singsna athubada mateng ji tokbiba lokhatbiba kanbiba sep tokbiba hairaga adventure sports ki da leiriba test da leiriba northeast da leiriba indian da leiriba mayam je manipur na lead toroga pioneer oiraga silakhiba ayamba activities ngaktani masi kanbibam thoi haibase masini akoina thamjaningi wafamse Amaramda MMTA gi senior member oiribi Khamnam Bedamani amade Mount Everest Chirom Sankarna thodokasi ki matangda yaningda ba wafam kaya phongdorake Akraba institute sima lingkhalakpa matamda sijanagi ba brand mayam wa khiba mayam matam changna wa na cha da thakta gi khona rakhiba mayam do kasuri taba kangu jingjina laga kangu haitare kari haiga tono khangde huji thoi ba thogdo asida khudakta heta manghan dahan gi baje yamna puksin pikpagi mongni re leitaba migi mongni sidi india gi goina leikhrabani manipur tagi nate maitai gi goina su nate mokhogi saruksu yauri bani na hainingi loimakki jati khudingmakki ni sidi institute ni arembada manghandana khoibu mang tahandana tawbase asi khaidagi hena phatte haidana aina wakhal yaudaba bre leitaba mini hana aina longningi aikhoigi hojik lairiba tamjida khoigi manipur government ga india government ga ani dasu aina khar saungningi maramdi irang thokadore haibaji mayam punam nimbu loi ngangna dana leirabani mokoidi khulai acho acho paisannana leigre nauri bogda leigi habaje taraba adumai tawga irai raina yang phajana kalamba yabani haba asoyamna kuina changchalo mang taba matungda amisha lakpine na ngarang dang lokthoi nangai di moi kaidobi lege habaje aina hangningi tawrami ba mioi singje pharga mokoibu
ꯗꯟꯗꯤ ꯄꯤꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯃꯥꯎꯟꯇꯦꯅꯤꯌꯔꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯅ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯁꯨ आर्मी की माइकई ट्रेनिंग क्या फ्री पीबीदे असुमायना यामना वाना अखोई हौजरगा हौजी खग माइ पाक ngमजरेबे एसोसिएशन असिबु एसोसिएशन असिगी तांगलब अमखक ngairba इंस्टीट्यूट असि इखंग खंगौदना अखोई कांगलुक की इरांगदा बेस तौकांदा मई थारगा मांहनखिबा हाइबसि अखोई स्पोर्ट्स ता नौना खोंदा जरकलिबा एडवेंचर स्पोर्ट्स फो पामजरिबा लमदम असिगी जुट क्यागी यामना चाव मांगजबनी मसिमतंग सरकार ना अथुब मतम द मियंग चंगबिरगा करी करी तौबो याबगे हाइबदो लखल चरहनिंगी मसिया लोसनजर थासेगी तारीख तरुक्तगी मफम खंगदना मांगखिबा खुंबोंग बाजार इम्फाल वेस्टगे अतोम समरेंद्र हाइरिबा मियोय एसे कनागुमना फाजिन पुनसिंदुना थंबा ओइरगदी अथुब मतमदा थादोकपिरको हाइना Institute of Bioresources and Sustainable Development Staff Welfare Association के President Dr. Nandaibam Samarjitna खंगलकले वाफम सिंह असे तकेल पाता लैबा IBST की कॉन्फ्रेंस हॉल द पाउमी सिंगी मिफम अमदा फोंदोरखिबनी महाकना मखा तारादुना हाइरिबा मियोय एसे इंग्लिश सिंगनिगा सुपना तरुक्तगे IBST दा जूनियर असिस्टेंट एडमिनिस्ट्रेशन ओइना लैबनी महाकि मराल करिनो फाजिनदुना थंबीबो ओइरबदी थादोकपिरकनबा अपील तौखि अमरोमदा लैंगा के माइकईदगी सुकन्ना थिबिरी अदुबो अहेनबा फोर्स सिजनदुना अथुबा मतमदा महाकपु थिजिनबियो हाइना मरी लैनबा सिंगी पुनिंग चिंगसिलकली श्री अतोम समरेंद्र सिंह कुंबोंग बाजार दगी मार्क्सी IBST इम्फालदा जूनियर असिस्टेंट एडमिनिस्ट्रेशन 2006 दगी लेमिनाजरकपनी मार्क्सी 6 मे 2023 दगी मांगरे अदि हुजिफाव मागी लंगलांगजिन अमता खंगदना लैरी सैसिदा कोइना इंस्टीट्यूट ऑफ बायोरिसोर्सेस एंड सस्टेनेबल डेवलपमेंट तागेल पार्ट इम्फाल स्टाफ वेलफेयर एसोसिएशन फमखिबा मीटिंग हमजखरे सिगी मतुंग तारकपदा कोइना मयाम पुनमकी मोट सिलगा आइना पयाना अपील तौजरी मदुदी श्री अतोम समरेंद्र सिंहबु फाजिन पुजिनबिबा ओइरगदी मियोइबगी मिनुंगसि येंगदना अमदि इमुंगना थेंगनरिबा अवाबसि येंगगा अथुबा मतमना थादोकपेरकना हाइजरी लोइना गवर्नमेंट की साइड दगी मा थीबगी सर्च ऑपरेशन सथई हाइबगी पाउसु खोइ ताजै अदुबु कोइना अमुकसु हाइजरी मदुदी सर्च ऑपरेशन जी हेना कंसिन बिदना मागी समरेंद्र सिंहगी लंगलांगजिन पुथोकपिनबा अंगमबि थाकता होनबिनबा दि हाना पाथोकपिरिबा थबकतु हेना कंसिन बिनबा कोइ नोलुकना निंगसिंगजरी ELITETV News Channel asigi oina miyamna email gi khuthangda e pau thabirakpa matamda email address info@elitetv.in da thabiraknaba khanganjari masi dasnatana ELITETV da e pau faunabagi oina phone number 9402890982 da e pau faubiraknaba khanganjari miyamna so ELITETV gi YouTube channel Facebook page Instagram amadi Twitter da so follow tobinaba khanganjari loisilakpada maroiba pau sing mu pizare Bisnupur amasung Chuachanpur district ki tainaba phawgak chawi khai mamang lekaida kuki militant singa Manipur police ki kangbuga akan bamong da khut thok nakre asi anagi pawgi fangdri Manipur da ing tappa purakna ba Bisnupur district ta furup kayana saruk yaduna santi gi rally chatkre Khoisau naraba miyam na Kongboda laiba MP RK Ranjan gi yumda akai atoi thokna ba honaraglei Amadi Imphal West amasung East nga sinumik yung ba pung 12 foba curfew komthokre Bisnupur district kina ayuk pung 13 foba komthokre Hauzik fawbagi oina ELITETV na sandokchaba Manipuri pau matang sa loisinjare mideng tabiriba singbo mukana krumjari